ꯍꯧꯗꯣꯛꯆꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯕꯣꯏꯗ ꯁꯤꯕꯔꯥꯇꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤꯡꯊꯣꯏ ꯍꯥꯏ ꯇꯧ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯡꯊꯣꯏꯒ ꯆꯠꯂꯤꯅꯤ ꯑꯗꯒꯤ ꯃꯃꯥꯁꯨ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏ ꯍꯤ ꯀꯟꯅ ꯂꯥꯜꯂꯤꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯨꯔꯦꯟꯒꯤ ꯕꯣꯔꯥ ꯎꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯑꯥ ꯌꯧꯔꯒ ꯅꯝꯕ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗꯣꯏꯔꯥ ꯌꯦꯡꯁꯤ ꯃꯌꯥꯝꯁꯦ ꯁꯦ ꯃꯌꯥꯏꯅꯤꯁꯦ ꯂꯦꯡꯉꯣꯏ ꯎꯔꯤꯁꯦ ꯂꯦꯡꯉꯣꯏ ꯐꯥꯎꯒꯠꯂꯦ ꯂꯦꯡꯉꯣꯏ ꯎꯔꯤ 이싱세 ꯌꯥꯝ ꯊꯤꯅ ꯀꯪꯁꯜꯂꯦ ꯃꯈꯣꯟ ꯊꯣꯛꯇꯦ ꯍꯥꯏꯕ ꯇꯥꯔꯤꯉꯩꯅ ꯁꯤꯒꯒꯤ ꯀꯨꯝꯍꯩꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯁꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯕꯣꯔꯥꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅ ꯕꯣꯔꯥꯛꯁꯦ ꯃꯌꯥꯝ ꯀꯪꯁꯜꯂꯦ ꯍꯤꯗ ꯇꯣꯡꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯧꯔꯦ ꯁꯤꯡꯗꯣꯏ ꯇꯞꯅ ꯀꯥꯎ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯃꯌꯥꯝ ꯌꯧꯔꯒ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯂꯦꯡꯉꯣꯏꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯃꯣꯏ ꯏꯁꯤꯡ ꯆꯤꯡꯈꯠꯂꯤ ꯃꯥꯅꯦꯁꯦ Makanya tidak sakit nih. Kita dengan domus negeri dari Hawaii dan Karbono kita dan di Pano Klingel apa itu? Klingel snayu rindayu noloi sah. Positif, positif. Jai jai jodra.
Mari.